Hello mayam, hello everyone, good morning and welcome back to my channel. Khurumjari kuzu jangpoin namaste. Aduga ngasigi video sidi kaino ina tawrasi aigi yum sengdokpagi video ina tawrasi ko. Hapta amik manungda ai amumuk sengdoeba ko aduna adugi video tawse aduga ai mayamda warisu tawrake ko. Warisina kai matangino harakanda aina video exam bahorokpadagi na ngasi phawba mayamna comment ko ai si yam nungaina leiba mali ima su yamna phai adagi imungi mi kai su yamna haidi understanding yam leinaba mali aduga nungaina leiyu na haibirakpa mayamdo adugi wari tawseba ko. Aina aigi hanagi video singdo du dum yengaga lakpa mi oi taragadi khangamani ko aise sikimda lerakpase yum balakpase chahi 3 heleba ko. Aduna 4 years se hojik running tawrini ko. Aduna chahi 3 sigi manungda aina khangdaba kayama mak khange udaba kayama su ure duga hitaba mayama su haire natrane. Aduna aingondagi henna experience tawba haide aingondagi henna haide chahi yamna yum palakpa mi mayam su leiramgani khalli duga aina ngasi aigi mod khara haizage tawbani ko haidi aigi kano ki experience ki matangda ko. Aduna mayamna nungaitaba yaw taragasu adi aina hariba wasida yaningdaba yaw taragasu sawbiganu ko ngakpigani na khalli. Akhoi nupi gaisina yum pala matungdani ko yum sida haidi comfortable oina nungaina leiba wakhan kem khandana leiba haise akhoi gi haidi aigi husband do dun aduga adagi aigi leiminariba yumgi mi si kaigi makha polena khalli ko aigi oina diko. Aduga nungaina leiminagi hai taragadi haidi mi khoi mioi base wakhan manandaba mi ani se pulaka punsi chupagi leiminani haina khoi se luhongi neba ko. Aduna mana khalli do kaino aina khangde duga aina khalli sumana kaino haiba khangde dana. Aduna chamane ko yumda leiminarba mi gaisina su khalli se kai haino khangde ba aduna akhoi masen wari watai sanada taragadi akhoi masen nangna pamituna kaino aina pamisina kaino haina da taragadi mi na kana haidi mana pamise kai haino si yengbada ubada khangba ngamde dana. Aduna aigi oina diko haidi communication je haidi wari watai sanabase ko aigi oina di yamna important oina khalli ko haidi sumaina nungaina legi hai taragadi. Aduna aina haidi aigi husband ga aise dum hoi hojikpudi mayamna dum khange ko na hangi video da sengonda nangi nupadi leitro video da ulo kaina harakpa su mayam yaure ko duma do Delhi da leiki ko ma duty ki ko duga yumda ima khoni khaktang lehobane. Adu mana lam labna leire hai taragasu ngasi phawbadane haidi yum palaba matungda ko ai ka magi kain haidi yanaba ama leiba ko haidi once a week nata taragasu hapta ani boki manungda amuktang di akhoi ni phajana haidi phone da ni khangde yumda lakpa kanda ni khangde haidi phajana phamma kanda ko akhoi ni se wari se saneba ko haidi aduboki hapta duboki manungda natragana tha duboki manungda haidi aina tawba thaba kaida man yaningdaba mana tawgiba thaba kaida aina yaningdaba aduguma mayamda khoi ni wari sanara kanda ko argue tawba nataba khanabadi nataba ko haidi aina hairakpa kanda su mana khanaba haurai khandaba mana hairakpa kanda su aina khanaba haurai khandaba ko adumaina iren jana haidi gyan tana wari watai sanabagi matam adum kaithoeba ko khoi ni se ko. Aduna adumaina matamdo kaithok taragadi mana pamido kai hain kaino aina pamido kaino akhoi ni do khang taragadi understanding da adumaina leinani haina haidi adumaina khalleba ko aigi wakhandadi ko mayamgi oina di khangdre. Aduna akhoi ni yari khaidi thabak chin taragasu once a week anatra tar hapta ani boki manungda akhoi ni adumaina dum nungai taba singdu wari dum saneba ko. Aduga ima akhoi gi ima se ko ai nupa khakta na tebida akhoi gi ima gi oina su ko haidi ai gi nupa ga ai ga yumda leimina badagi di hena ai gi ima se ga leimina ba hena yamine ba ko ai gi nupa na duty chat kre duga ima akhoi ni yumda lehorine ba aduna ima se ai gi apok bi ima dina te dana ko inem pok ni ado targa su yumda akhoi ni khak lehobani na ko ima ga akhoi ni se haidi mana tawrak thabakta nungai taba lei taragasu aina tawba thabakta nungai taba imana pamdaba lei taragasu ni ko chammana na ai nupa ga wari sanagi adumaina ima ga khoni dum wari saneba ko haidi hapta amagi manungda nata taragasu nungai na daba leiba mayam ko lemina tardi dum khana dabni na trani ko aduna maramaka su khanai khana bolora kanda haidi leidana aina nungai taba do ima sisini mana nungai taba sisini dum haineba ko aina yum palakpa kuidringai da haidi aisu atopa jaga amadagi state amadagi chawraini atopa culture amda chawraini tradition amda chawraini natrane religion amda chawraini aisu aduna haidi same goes to my mother in law masu dumaina khangdaba udaba mayam da ko mana tawraga aina nungairodra aina tawraga mana nungairodra haiba mayam da ko adumaina wari sanabaje aindi yamna important oina khali ko ai ki kano da ko life ta ai ki relationship sida ko yamna important oina khale aduna
ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯁꯦ ꯃꯌꯥꯝ ꯎꯏꯌꯦꯕꯀꯣ ꯑꯩꯅ ꯑꯗꯨꯒ ꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯑꯕ ꯃꯇꯨꯡꯗꯁꯨ ꯑꯩꯅ ꯃꯌꯥꯝ ꯎꯏꯌꯦꯀꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩꯁꯤ ꯍꯥꯏꯗꯤ ꯎꯔꯕ ꯃꯇꯨꯡꯗ ꯊꯦꯡꯅꯔꯕ ꯃꯇꯨꯡꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯑ ꯃꯇꯨꯡꯗꯅꯤꯀꯣ ꯃꯧ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯃꯤꯡꯊꯣꯟꯁꯦ ꯁꯤꯒꯤ ꯃꯊꯛꯁꯤꯗꯅꯤꯀꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯗꯒꯤ ꯇꯧꯔꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯌꯨꯝꯕꯨ ꯁꯦꯡꯗꯣꯛꯀꯦꯔꯥ ꯋꯥꯏꯕꯨ ꯁꯤꯠꯆꯟꯒꯦꯔꯥ ꯋꯥꯏꯕꯨ ꯇꯩꯒꯦꯔꯥ ꯇꯧꯔꯛꯏꯕ ꯊꯕꯛ ꯃꯌꯥꯝꯁꯦꯀꯣ ꯑꯩꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛ ꯇꯧꯕꯒꯤ ꯋꯥꯅꯦꯕꯀꯣ ꯀꯩꯒꯤꯅꯣꯗ ꯑꯩꯗꯤ ꯌꯨꯝꯗ ꯃꯤ ꯌꯥꯝꯅ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯅ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯏꯃꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯃꯧꯗꯣ ꯊꯕꯛ ꯇꯧꯕ ꯑꯗꯒꯤ ꯑꯣꯐꯤꯁ ꯆꯠꯄ ꯅꯠꯇ꯭ꯔꯅꯤꯀꯣ ꯑꯣꯖꯥ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯇꯣꯉꯥꯟꯅ ꯇꯧꯖꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤꯅꯦ ꯍꯥꯏꯗꯤ ꯌꯨꯝꯁꯨ ꯃꯤ ꯌꯥꯝꯅ ꯂꯩꯁꯜꯂꯛꯄ ꯑꯗꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯈꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕꯁꯨ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯅꯤꯀꯣ ꯍꯥꯏꯗꯤ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯕ ꯃꯤꯈꯩꯁꯤꯅꯀꯣ ꯍꯥꯏꯗꯤ ꯅꯪ ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔ ꯂꯩꯒꯦ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯩ ꯌꯥꯝ ꯊꯦꯡꯅꯩꯑꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯧ ꯍꯥꯏꯕ ꯃꯧꯁꯦꯀꯣ ꯃꯥꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯗꯒꯤ ꯍꯧꯅ ꯌꯨꯝꯁꯦ ꯐꯖꯅ ꯊꯝꯅꯕ ꯃꯤ ꯂꯥꯛꯑꯒ ꯀꯩꯗꯧꯅꯤ ꯑꯗꯒꯤ ꯌꯨꯝꯒꯤ ꯃꯤꯈꯩꯅ ꯀꯔꯤ ꯋꯥꯠꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗꯣ ꯃꯥꯅ ꯂꯣꯏꯅ ꯊꯤꯖꯤꯜꯂꯀꯥꯟꯗ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯁꯦ ꯊꯕꯛ ꯇꯧꯖꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯍꯥꯏꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯀꯥꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯍꯥꯏꯈꯤꯕ ꯋꯥꯗꯣꯀꯣ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯁꯦꯀꯣ ꯑꯩꯅ ꯈꯟꯕꯗ ꯌꯨꯝꯗ ꯃꯤ ꯃꯌꯥꯝ ꯂꯩꯕ ꯃꯤ ꯑꯣꯏꯇꯥꯔꯒꯁꯨꯅꯤꯀꯣ ꯑꯃꯨꯛꯇꯪ ꯐꯖꯅ ꯐꯝꯃꯀꯥꯟꯗꯀꯣ ꯐꯦꯃꯤꯂꯤ ꯇꯥꯏꯝ ꯑꯗꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅ ꯇꯥꯔꯒꯗꯤꯀꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗꯀꯣ ꯑꯗꯒꯤ ꯃꯊꯪꯒꯤꯁꯤꯅꯅꯦꯀꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅꯅꯦꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯑꯩꯅ ꯑꯗꯨꯝ ꯇꯥꯕ ꯋꯥꯍꯩ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯕ ꯋꯥꯍꯩ ꯑꯃ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯍꯟꯈꯩꯅ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯁꯣꯏꯔꯨꯔꯦ ꯂꯥꯜꯂꯨꯔꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯣꯏꯕ ꯅꯪꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯃꯣꯏꯗꯤ ꯑꯍꯟꯅꯤ ꯑꯍꯟꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨꯕꯀꯣ ꯑꯩꯒꯤ ꯃꯣꯠꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯜꯂꯗꯤ ꯂꯥꯜꯂꯦ ꯅꯠꯇ꯭ꯔꯅꯦ ꯁꯣꯏꯈ꯭ꯔꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯕꯗ ꯀꯩꯁꯨꯝꯇ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯉꯥꯏ ꯀꯩꯁꯨꯝꯇ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥই ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯗꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯅꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯂꯥꯜꯂꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯂꯥꯜꯂꯦ ꯑꯗꯨꯝ ꯍꯥꯏꯖꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯏꯃꯥꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯤꯁꯦ ꯃꯤꯈꯩꯁꯤꯅ ꯍꯣꯏ ꯏꯃꯥꯁꯤ ꯌꯥꯝꯅ ꯐꯩ ꯑꯗꯨ ꯇꯧꯔꯦꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏꯗꯣꯀꯣ ꯑꯗꯣ ꯐꯁꯨ ꯐꯩꯌꯦꯕꯀꯣ ꯏꯃꯥꯁꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯤꯅꯤ ꯑꯩꯈꯣꯏꯅꯤꯁꯦ ꯃꯔꯛ ꯃꯔꯛꯇ ꯅꯣꯡꯃꯗ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯈꯠꯅꯩ ꯅꯠꯇ꯭ꯔꯅꯦ ꯈꯠꯅ ꯇꯥꯔꯒꯁꯨ ꯃꯥꯅ ꯂꯥꯜꯂꯨꯔꯗꯤ ꯃꯥꯅ ꯂꯥꯜꯂꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗꯀꯣ ꯑꯗꯣ ꯑꯩꯅ ꯂꯥꯜꯂꯗꯤ ꯏꯃꯥ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦꯅ ꯑꯗꯨꯝ ꯍꯥꯏꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯅꯤ ꯅꯪꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯑꯍꯟꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩꯁꯦꯀꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗꯀꯣ ꯑꯗꯨꯝ ꯏꯒꯣ ꯑꯃ ꯑꯗꯨꯝ ꯁꯥꯒꯠꯂꯒ ꯑꯗꯨꯝ ꯂꯩꯕꯒꯤ ꯀꯩꯅꯣ ꯑꯣꯏꯔꯛꯀꯅꯤꯅ ꯈꯜꯂꯤꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯜꯂꯨꯔꯗꯤ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯑꯗꯨꯒꯤ ꯑꯍꯟ ꯑꯉꯥꯡ ꯈꯥꯏꯗꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯅ ꯐꯩꯌꯦꯅ ꯈꯜꯂꯤꯀꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯂꯩꯗꯅ ꯐꯦꯃꯤꯂꯤ ꯑꯃꯗ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐ ꯃꯣꯏ ꯑꯅꯤꯁꯦ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯦ ꯃꯥꯁꯨ ꯅꯣꯡꯉꯥꯜꯂꯦ ꯊꯕꯛ ꯆꯠꯂꯨꯔꯦ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯊꯕꯛ ꯆꯠꯂꯨꯔꯦ ꯍꯜꯂꯛꯑꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯊꯕꯛꯁꯤꯡꯁꯦ ꯃꯥ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗꯀꯣ ꯌꯨꯝꯒꯤ ꯊꯕꯛ ꯀꯩꯁꯦ ꯅꯨꯄꯥꯗꯤ ꯑꯩ ꯊꯕꯛ ꯇꯧꯔꯨꯔꯕꯅꯤ ꯑꯩꯗꯣ ꯑꯣꯐꯤꯁ ꯆꯠꯂꯨꯔꯕꯅꯤ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯀꯩꯅꯣ ꯑꯝꯇ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯝꯇ ꯂꯩꯇꯦ ꯌꯨꯝꯒꯤ ꯊꯕꯛ ꯑꯝꯇ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯁꯤ ꯑꯩꯅ ꯎꯔꯕꯒꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨꯒ ꯌꯨꯝꯗ ꯅꯨꯄꯤꯗꯨꯅ ꯊꯕꯛ ꯆꯠꯂꯨꯔ ꯍꯜꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯕꯅꯤ ꯈꯪꯗꯦ ꯐꯤ ꯁꯨꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯃꯌꯥꯝ ꯑꯃ ꯎꯔꯦꯕꯀꯣ ꯑꯩ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯔꯣꯏꯗꯕꯅꯦꯅ ꯈꯜꯂꯤꯀꯣ ꯍꯥꯏꯗꯤ ꯃꯥꯁꯨ ꯊꯕꯛ ꯆꯠꯂꯨꯔꯤꯅꯤ ꯅꯨꯄꯤꯁꯨ ꯊꯕꯛ ꯆꯠꯂꯨꯔꯤꯅꯤ ꯅꯨꯄꯥꯁꯨ ꯊꯕꯛ ꯆꯠꯂꯨꯔꯤꯅꯤ ꯑꯗꯨꯅ ꯍꯜꯂꯛ ꯇꯥꯔꯒꯗꯤ ꯌꯨꯝꯗ ꯌꯧꯔꯛ ꯇꯥꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯌꯥꯔꯤꯈꯩꯗꯤ ꯉꯝꯃꯤꯈꯩꯗꯤ ꯏꯁꯥꯅ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯦꯕ ꯋꯥꯔꯨꯔꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯥꯗꯣ ꯋꯥꯔꯨꯔꯦ ꯑꯣꯀꯦ ꯋꯥꯔꯨꯔꯦ ꯃꯣꯏꯅꯤꯗꯣ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯅ 10 ꯃꯤꯅꯠ 20 ꯃꯤꯅꯠ ꯅꯠꯇ ꯇꯥꯔꯒꯁꯨ ꯄꯨꯡꯈꯥꯏ ꯑꯃ ꯃꯣꯏꯅꯤꯗꯣ ꯔꯦꯁ ꯇꯧꯔꯀꯥꯟꯗ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯃꯣꯏ ꯑꯅꯤꯗꯣ ꯍꯥꯏꯗꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯒꯦꯕꯨ ꯍꯥꯏ ꯇꯥꯔꯒꯁꯨ ꯑꯩ ꯑꯗꯨ ꯇꯧꯕꯤꯔꯛꯀꯦ ꯋꯥꯏꯗꯕꯨ ꯁꯤꯠꯆꯟꯕꯤꯔꯛꯀꯦ ꯍꯥꯏ ꯇꯥꯔꯁꯨ ꯀꯣꯟꯅꯕꯨ ꯐꯦꯡꯖꯟꯕꯤꯔꯛꯀꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯀꯥꯟꯗꯀꯣ
ꯊꯕꯛꯁꯦ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯗꯤ ꯌꯥꯝ ꯊꯨꯅꯁꯨ ꯂꯣꯏꯗꯅꯀꯣ ꯑꯗꯨꯅ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯔꯦꯁ ꯇꯧꯃꯤꯟꯅ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯂꯩꯔꯛꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯎꯔꯕꯒꯤꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯎꯕ ꯏꯃꯨꯡꯈꯩꯗꯁꯨ ꯑꯩ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯅꯨꯄꯤꯈꯩꯗꯣ ꯍꯥꯏꯖꯕ ꯉꯝꯗꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯃꯅ ꯑꯃꯒꯤ ꯍꯦꯜꯞ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯅ ꯈꯜꯂꯤꯀꯣ ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯤꯈꯩꯗꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯌꯨꯝꯒꯤ ꯃꯤꯈꯩꯗꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯔꯤꯁꯨ ꯇꯧꯔꯤ ꯑꯗꯨꯒ ꯑꯩ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯎꯇꯤ ꯊꯣꯡꯕ ꯆꯥꯒꯦꯅ ꯇꯧꯔꯝꯕꯅꯤꯀꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯎꯇꯤ ꯊꯣꯡꯕ ꯌꯥꯝ ꯀꯟꯅ ꯆꯥꯅꯤꯡꯉꯦ ꯑꯩꯁꯦ ꯑꯗꯨꯅ ꯎꯇꯤꯒꯤ ꯃꯌꯥꯟꯗꯣ ꯀꯩꯅꯣ ꯃꯪꯒ꯭ꯔꯥ ꯀꯩꯅꯣꯗꯣ ꯂꯩꯕꯥꯛ ꯃꯪꯒ꯭ꯔꯥ ꯍꯥꯏꯗꯥꯏꯅꯦ ꯑꯗꯣ ꯁꯤꯗ ꯀꯩ ꯍꯥꯏꯕꯅꯣ ꯀꯥꯎꯈ꯭ꯔꯦꯀꯣ ꯑꯩ ꯁꯤ ꯃꯃꯤꯡꯁꯦ ꯑꯗꯨꯒ ꯎ ꯃꯪꯒ꯭ꯔꯥꯕꯨꯗꯤ ꯁꯤꯗ ꯁꯤꯃꯜ ꯇꯔꯨꯜ ꯍꯥꯏꯌꯦꯕꯀꯣ ꯎ ꯃꯪꯒ꯭ꯔꯥꯗꯣ ꯑꯗꯨ ꯁꯤ ꯃꯃꯤꯡꯁꯦ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯀꯩ ꯍꯥꯏꯕꯅꯣ ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯕꯖꯥꯔꯗꯒꯤ ꯃꯪꯒ꯭ꯔꯥ ꯂꯩꯔꯛꯄꯗꯣ ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯑꯗꯨꯝ ꯐꯨꯝꯖꯤꯜꯂꯒ ꯊꯝꯕꯗꯣ ꯑꯗꯨꯗꯒꯤ ꯍꯧꯖꯔꯛꯏꯅꯤꯀꯣ ꯁꯤ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯁꯟꯗꯣꯛꯈ꯭ꯔꯦꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯔꯕ ꯆꯥꯗ꯭ꯔꯤꯕ ꯈꯪꯗꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛ ꯃꯪꯒ꯭ꯔꯥꯒꯤ ꯃꯅꯥꯁꯦ ꯎꯇꯤ ꯊꯣꯡꯉꯒ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯪꯈꯣꯜꯗꯁꯨ ꯅꯍꯥꯟ ꯊꯥꯈꯤꯕ ꯑꯩꯅ ꯀꯩꯅꯣꯗꯣ ꯍꯋꯥꯏꯁꯨ ꯄꯥꯟꯕ ꯍꯧꯔꯛꯑꯦ ꯀꯔꯤ ꯍꯋꯥꯏꯅꯣꯗꯤ ꯈꯪꯗ꯭ꯔꯤꯀꯣ ꯆꯝꯐꯨꯠ ꯍꯋꯥꯏ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯅꯄꯥꯛꯄꯤꯁꯤꯁꯨ ꯁꯤꯗ ꯀꯩꯅꯣ ꯍꯥꯏꯌꯦꯕꯀꯣ ꯗꯨꯡꯗꯨꯡꯒꯦ ꯍꯥꯏꯌꯦꯕꯀꯣ ꯃꯣꯃꯣꯒꯨꯝꯕ ꯆꯥꯅꯕꯅꯦ ꯃꯤꯈꯩꯅ ꯑꯗꯨꯒ ꯊꯑꯣꯏꯅꯒꯤ ꯀꯣꯠ ꯆꯥꯕ ꯑꯗꯨꯒ ꯏꯟꯖꯥꯡꯗꯨꯒꯨꯝꯕ ꯍꯥꯞꯄꯒꯗꯤ ꯆꯥꯅꯗꯦꯕꯀꯣ ꯑꯩꯅ ꯃꯤꯒꯤ ꯃꯌꯨꯝ ꯆꯠꯄꯗ ꯄꯨꯔꯛꯏꯅꯦ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯀꯩꯅꯣ ꯍꯥꯏꯈꯤꯕꯗꯣ ꯑꯩꯉꯣꯟꯗ ꯁꯧꯒ꯭ꯔꯤ ꯍꯧꯋꯦ ꯍꯥꯏꯈꯤꯕꯗꯣ ꯁꯧꯒ꯭ꯔꯤꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕꯁꯨ ꯃꯌꯥꯝ ꯍꯧꯔꯝꯕꯅꯦ ꯑꯗꯣ ꯀꯩꯅꯣ ꯌꯨꯝ ꯁꯥꯕ ꯀꯥꯟꯗ ꯂꯩꯕꯥꯛ ꯊꯣꯟꯖꯟꯕꯗ ꯂꯣꯏ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯤꯈ꯭ꯔꯦ ꯎꯇꯤ ꯊꯣꯡꯕ ꯆꯥꯕꯗ ꯑꯩꯗꯤ ꯀꯩꯅꯣꯗꯣ ꯌꯥꯏꯉꯪꯂꯥꯁꯦ ꯍꯥꯞꯄꯒ ꯆꯥ ꯇꯥꯔꯒꯗꯤ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕꯀꯣ ꯑꯗꯨꯅ ꯌꯥꯏꯉꯪꯂꯥꯁꯦ ꯑꯗꯨꯝ ꯍꯥꯞꯄꯦꯀꯣ ꯑꯩ ꯎꯇꯤ ꯊꯣꯡꯕꯗ ꯍꯥꯎꯋꯦꯕꯀꯣ ꯃꯌꯥꯝꯅ ꯆꯥꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ ꯊꯣꯡꯕꯗ ꯌꯥꯎꯔꯒ ꯀꯣꯟꯅ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯕꯅꯦꯕꯀꯣ ꯌꯥꯏꯉꯪꯂꯥꯁꯦꯀꯣ ꯑꯗꯨꯅ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯍꯨꯟꯗꯣꯛꯈꯤꯕ ꯌꯥꯕꯅꯤ ꯑꯗꯨ ꯃꯅꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯎꯇꯤ ꯊꯣꯡꯕ ꯆꯥꯕ ꯀꯥꯟꯗ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯌꯥꯝꯕꯅ ꯑꯩꯅ ꯁꯤꯗ ꯑꯩꯈꯣꯏꯔꯣꯝꯗ ꯀꯩꯅꯣ ꯇꯧꯕ ꯍꯧꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯊꯦꯡꯅꯔꯛꯄ ꯎꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨ ꯎꯔꯛ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩ ꯑꯗꯨ ꯊꯥꯔꯨꯒꯦ ꯈꯛꯇ ꯄꯤꯕꯤꯌꯨ ꯑꯗꯨꯒꯤ ꯆꯥꯔꯗꯣ ꯑꯗꯨ ꯄꯤꯕꯤꯌꯣꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯑꯩꯅ ꯏꯁꯥ ꯁꯤꯗ ꯌꯨꯝꯗ ꯑꯗꯨꯝ ꯊꯥꯖꯩꯅꯤꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯆꯥꯅꯤꯡꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯍꯪꯉꯨꯗ꯭ꯔꯁꯨ ꯌꯥꯔꯦꯗꯅꯀꯣ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯍꯦꯛꯑꯒ ꯆꯥꯖꯕ ꯌꯥꯔꯦꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯀꯩꯅꯣ ꯆꯥꯔꯣꯏꯕꯀꯣ ꯃꯥ ꯎꯇꯤ ꯊꯣꯡꯕ ꯆꯥꯔꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯒꯨꯟꯗ꯭ꯔꯨꯛ ꯊꯣꯡꯒꯦꯕꯀꯣ ꯑꯗꯨꯒ ꯒꯨꯟꯗ꯭ꯔꯨꯛꯁꯦ ꯅꯍꯥꯟ ꯀꯩꯅꯣ ꯑꯩꯈꯣꯏꯔꯣꯝꯗ ꯆꯥꯅꯩ ꯍꯥꯏꯕꯗꯣ ꯃꯅꯤꯄꯨꯔꯗ ꯑꯩꯗꯤ ꯆꯥꯅꯕ ꯑꯝꯇ ꯎꯗ꯭ꯔꯤꯕꯀꯣ ꯍꯪꯒꯥꯝ ꯑꯀꯪꯕꯒꯨꯝꯕꯗꯤ ꯆꯥꯅꯕ꯭ꯔꯥ ꯑꯗꯨ ꯈꯪꯗꯦ ꯒꯨꯟꯗ꯭ꯔꯨꯛꯁꯤꯗꯤ ꯀꯪꯍꯟꯕ ꯈꯛꯇꯪ ꯅꯠꯇꯦꯕꯀꯣ ꯃꯥꯁꯦ ꯐꯔꯃꯦꯟ ꯇꯧꯔꯤꯅꯦꯕꯀꯣ ꯄꯠꯊꯍꯜꯂꯀꯥꯟꯗ ꯀꯣꯟꯅ ꯄꯠꯊꯔꯕ ꯀꯩꯅꯣꯗꯣ ꯍꯪꯒꯥꯝꯗꯣ ꯑꯗꯨꯃꯨꯛ ꯐꯧꯗꯣꯛꯏꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯆꯥꯅꯕꯗꯣ ꯑꯝꯇ ꯎꯗ꯭ꯔꯤꯕ ꯎꯇꯤ ꯊꯣꯡꯕꯒꯤ ꯃꯌꯥꯟꯁꯤꯁꯨ ꯍꯋꯥꯏ ꯃꯪꯒꯟꯗꯣ ꯂꯩꯕ ꯀꯥꯎꯔꯦꯕꯀꯣ ꯑꯩꯗꯣ ꯑꯗꯨꯅ ꯍꯋꯥꯏ ꯃꯪꯒꯟ ꯍꯥꯞꯇ꯭ꯔꯦ ꯀꯩꯅꯣꯁꯦ ꯂꯩꯕꯥꯛ ꯃꯪꯒ꯭ꯔꯥꯒꯤ ꯃꯅꯥꯅꯦ ꯑꯗꯨꯒ ꯅꯄꯥꯛꯄꯤꯅꯦ ꯑꯗꯨꯒ ꯆꯦꯡꯅꯦ ꯆꯦꯡꯁꯤꯁꯨ ꯑꯍꯥꯎꯕ ꯅꯠꯇꯦꯀꯣ ꯀꯩꯅꯣꯗꯨꯅꯦꯀꯣ ꯕꯣꯏꯜ ꯔꯥꯏꯁꯇꯨꯅꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯍꯋꯥꯏ ꯃꯤꯛꯁ ꯑꯣꯏꯕꯗꯣ ꯃꯤꯛꯁ ꯗꯥꯜꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯞꯄꯦꯕꯀꯣ ꯑꯩꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯎꯇꯤ ꯑꯁꯪꯕ ꯆꯥꯕꯒꯤ ꯄꯥꯡꯈꯣꯛꯂꯥ ꯍꯥꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯎꯇꯤ ꯑꯁꯪꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯩꯅꯣ ꯂꯩꯕꯥꯛ ꯃꯪꯒ꯭ꯔꯥ ꯃꯅꯥꯁꯦ ꯍꯥꯞꯄ ꯌꯥꯝ ꯍꯥꯎꯋꯦꯕ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯊꯣꯡꯕ ꯌꯥꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯊꯦꯡꯉꯕ ꯑꯩꯗꯣ ꯇꯨꯝ ꯍꯧꯒꯠꯄ ꯊꯦꯡꯉꯦ ꯄꯨꯡ 8ꯗ ꯇꯨꯝ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯏꯃꯥꯗꯣ ꯄꯨꯡ 10:30ꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯥꯛ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯛ ꯆꯥꯕ ꯅꯪꯅꯕ ꯂꯥꯛꯄꯗ ꯑꯩ ꯋꯥꯏꯁꯨ ꯑꯝꯇ ꯇꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯐꯤꯔꯣꯜ ꯁꯨꯒꯗꯕꯁꯨ ꯋꯥꯠꯍꯧꯔꯤꯀꯣ ꯑꯗꯨꯅ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯑꯗꯤ ꯈꯔ ꯊꯨꯅ ꯂꯣꯏꯔꯅꯤꯗꯅ ꯑꯗꯨꯅ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯩ ꯀꯣꯟꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯇꯣꯏꯅꯤꯀꯣ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯗꯦꯗꯅ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯀꯣꯟꯅ ꯊꯥꯎ ꯉꯧꯁꯜꯂꯒ ꯂꯣꯏꯔꯦꯗꯅꯀꯣ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇꯗꯤ ꯁꯨꯃꯥꯏꯅ ꯏꯁꯥ ꯏꯇꯣꯟꯗ ꯊꯣꯡꯖꯔꯒ ꯍꯥꯏꯗꯤ ꯏꯁꯥꯅ ꯆꯥꯖꯈꯤꯕ ꯆꯤꯟꯖꯥꯛꯇꯣ ꯁꯨꯝ ꯆꯥꯖꯩ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯁꯨ ꯃꯤ ꯌꯥꯝꯅ ꯂꯩꯇꯕꯅꯤꯅ ꯏꯃꯨꯡꯗ ꯆꯥꯃꯤꯟꯅꯅꯕ ꯃꯤ ꯂꯩꯇꯕꯅꯤꯅ ꯃꯔꯛ ꯃꯔꯛꯇꯗꯤ ꯍꯥꯎꯇꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩ ꯀꯥꯟꯗ ꯏꯃꯥꯗꯤ ꯉꯁꯥꯏꯅ ꯆꯥꯛ ꯆꯥꯈ꯭ꯔꯕꯅꯤꯀꯣ ꯏꯃꯥꯗꯤ ꯄꯨꯡ 10:30ꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯥꯛ ꯆꯥꯏꯌꯦꯕ ꯑꯗꯨꯅ ꯃꯥ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯒꯤ ꯀꯩꯅꯣꯁꯦ ꯊꯥꯎ ꯍꯩꯅꯕꯒꯤ ꯃꯥ ꯀꯩꯅꯣꯗꯣ ꯂꯁꯤꯡ ꯍꯥꯞꯄꯗꯣ ꯑꯗꯨ ꯁꯦꯝꯃꯤꯅꯦꯕꯀꯣ ꯑꯩꯅ ꯑꯁꯦꯝꯕ ꯂꯩꯇꯥꯔꯗꯤ ꯑꯩ ꯍꯥꯞꯄꯤꯒꯦꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯁꯦꯝꯕ ꯂꯩꯇꯦꯌꯦ ꯑꯗꯨꯅ ꯑꯩꯗꯣ ꯍꯥꯏꯗꯤ ꯏꯁꯥ ꯏꯇꯣꯟꯇ ꯁꯦꯝꯕꯗꯤ ꯍꯩꯇꯦꯕꯀꯣ ꯏꯃꯥꯅ ꯁꯦꯝꯕ ꯂꯣꯏꯔꯝꯃꯒ ꯑꯩꯅ ꯀꯣꯟꯅ ꯍꯥꯞꯄꯒ ꯊꯥꯎ ꯍꯩꯕꯗꯤ ꯍꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥ ꯃꯁꯥꯅ ꯑꯗꯨꯝ ꯁꯦꯝꯖꯈ꯭ꯔꯦ
ngarang nungdang kaino do yongchak akam maru akangbodo do tingambani ko aduga uti thongadi morok metpa yaudadi hautedana ko aduna yongchak maru akangbodo ngarang tingamme aduga morok metpaga tawraga utiga chadoini ko kuire kaino tawba yongchak ka charaktaba ko adum sisu nahan muk chahi ani muk sura male ko akhoi pan thabirakpadagi dum yumda dum tham leirabani uti thongbase mi kharadi thau ngaudabida sangomgum hapa chanaidana ko ai sangomgum hapa chabsu hainade aduga thau ngaudadi uti thongba chabsu sungau hauteba ko aduna ai oinadi thau ngausalle aduga ngasigi kaino yongchak morok metpa amaga kaino ka uti thongba amaga chathoni ko aina sida kaino tawba lakpa godringaida uti ahanba thongba kana khoi mana kaino nang hinjang asangba ama chaido kaigino naingonda ko adu moisu chadi chani ko asangbaji ko kaino do santhak to khangidana adudo sisnu haidana ko sidadi ko adu thongba kana ni sangdik sangeba ko magi machu do ko aduna asangba gumba dum di chadi chani ba duga uti di chaw sunga yade khoi ma morok meba gumba di chai ba ko ngari gumba di chai aduga kaino di chaw yade thoingi kaino adi uti gumba thonga chabdi chaw yade ba kangsoi gumba de dum chai ko khoi ma aduga hawai kangsoi thongba su dum chai ba ko ngahaktang rest tawrani aduga ai thaba am hawradani ko yum loisange ngasai loisanba nanghaudaba gaido aduga wairam kaika setpasu haidi kaino tawbane ba ko nungdo wairam sitba yade haidana aduna nungsin nonga haidi pung 12 mamang adumaina amani adumaina dum loisalaiba ko aidi aduna loisalawrage aduga kona potharage aido ngasido ngasise thangja numit ora male ko ai ngasi class leibane ba ko ai kawre ngasi dun yenghaudraiba kai numino adu class leirame aduna yam thuna loisalani aduga ai class ngaktang su yaurage ko aduga ai nupana aingonda yam toina haiba wa ama lei ko haidi isagi yumne nangna nongmada puna loisandoido kaigino nongma nongmagi khajik khajik loisalona adumaina haiba aingonda wa ama leiba ko aduga sai matang si yorakanda warida onsalase ko sumaina haidi mi kharadi leiba ko yum pala matungdani ko mana yum paliba mi se haidi yum paliba imungdo adudo masagi yumni haiba phawba khanjaba ngamjadaba mi mayam leiba ko aina sum thengnabado ko haidi mitop amagi mayumda leiba tawna adumaina feel tawraga leiba mi su mayam am leiba ko adu yengdasu yamna nungaiteba ko moi sum wari watai sanabda su yam nungaite aduna nupi haba nupi gi mapokse yamna toleba ko aduna leiminare ba imungdi mi gaise yam nungaita taragadi ko leibase isagi yumni haibabu khallaga leijaba ngamdi hena haye ko aduna yari khaidi imungi mi gai ka wari sanara kanda haidi gyan dana adumaina leibnaba honabase ko mauna khakdang honaba nataba yumgi mi duna su ko haidi mauni harakanda khandabida ko haidi mana yanaba tawzarini mana sigai tawzarini haiba adugi wakhan khandabida akhoina su tawdobani haibado mauna khakdang natabida ko yumgi leiba mi gai to aduna su haidi honajabado haidi puna leiminanaba nungainaba ko adumai honabado loinabaki mathauneba ko haidi mau khaktana tawgadaba nateba aduga ina mamangda haigibado haidi mau gaina du tawba haido ko adu mi kharagi imungdasu ko haidi kaimta tawdabida ko nupa aduna loina tawrakanda yumgi mi gena loina tawrakanda mauna kaimta tawdabi adumaina leibasu myam lei ko haidi mi amada khaktanga adumaina haiba yadeba tawba misu lei tawdaba misu lei adu fataba misu lei afabi misu lei natrane adana fataba mi hidak leite habdo aduguma mayam amsu leiba ko do targasu ayamba matamdadi koigi yumda nungaina leiminage puna leiminage hai targadi yum loina baktugi kano to wari sanara kanda understanding leina base aduna khwaidagi maru oina khalli ko aide mathangi sina kaino da haigeba ko akoina aina hek sida lerakpadagi ko mi amada yamna depend tawbase ko aina hek lerakpadagi saida mayam lakpadagi yumda khanghaudana mi amagumba lai hai targasu natrasu nongale kainom tabu chaningi hai targasu ko ai nupana aingonda ni ngasi bawdana ko nang cha lonbirakera adu tawgera haiba aingonda sunga haideba ma cha thangningasu ma lola dum thakjagi ko adi ma chak chaning targasu kainom hinjang chaning tarsu ma hinjang dum semaga masana dum toina tawjagi adegi phiron su doblai tar masana dum sujagi ade ima su ngairi ko haidi mingonda yamna depend tawdabado dependent oidabado ko aduna ayamba matamdade akoi mioi base ko akoi mioi base isana sige pami hai targadi ko akoi mingonda depend tawdabida mingonda yamna tangjalabida ko ngami khaidi isana tawjabasina khwaidagi maru oeba mingonda yamna haijaba mingonda du tawbirakera haibase ko yamna haibase haidi aduna hayeng kona tungda nungaina taba mayam amsu lakaneba aduna yari khaidi isai tomna tawjabasina khwaidagi phayena khalli ko aide aduna ai nongale aina tumba lei targasu ma cha thakning targasu adum hogol masan lola adum thakjagiba nata tarsu uninvited guest kumba yumda kananuma khanghaudana lai hai targasu ko adum cha am thlon birgira haibe mota lao adu tawro phamula tharga masana adum lolaga adum pijakiba adumaina
ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯁꯜꯂꯛꯄꯗꯣꯀꯣ ꯌꯨꯝꯒꯤ ꯃꯤꯈꯩꯗꯀꯣ ꯃꯧ ꯈꯛꯇꯪ ꯉꯥꯏꯗꯕꯤꯗꯣ ꯃꯥ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯥꯅ ꯇꯧꯖꯔꯛꯀꯅꯤ ꯅꯠꯇ꯭ꯔꯁꯨ ꯃꯥ ꯑꯩꯒꯤ ꯃꯧꯅꯤ ꯃꯥꯅ ꯇꯧꯖꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯉꯥꯏꯅꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯇꯧꯕꯗꯣ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯕꯗ ꯂꯩꯃꯤꯟꯅꯕꯗꯅꯦꯀꯣ ꯁꯨꯃꯥꯏꯅ ꯃꯆꯥ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ small thingsꯁꯦꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯃꯦꯇꯔ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯤꯗꯀꯣ ꯃꯇꯦꯡ ꯄꯥꯡꯅ ꯇꯥꯔꯒꯗꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯅ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅ ꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯤꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩ ꯀꯣꯝꯅ ꯂꯩꯊꯣꯛꯏꯁꯦ ꯅꯠꯇ꯭ꯔꯅꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯊꯣꯛꯏꯁꯦ ꯑꯗꯒꯤ ꯀꯣꯝꯅ ꯃꯤ ꯀꯅꯥꯝꯇ ꯌꯦꯠꯄꯤꯅꯕ ꯌꯥꯎꯗꯕꯤꯗ ꯑꯩꯅ ꯂꯩꯊꯣꯛꯏꯁꯦ ꯑꯗꯨꯅꯅꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅꯀꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯅꯦꯀꯣ ꯃꯤꯈꯩꯅ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄ ꯎꯔꯒ ꯑꯦꯁ ꯃꯥꯗꯤ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗꯅꯦꯀꯣ ꯌꯥꯝꯅ ꯊꯥꯖꯕ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯌꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩꯁꯨ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯁꯦꯀꯣ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯈꯛꯇꯪ ꯊꯥꯒꯠꯄ ꯑꯣꯏꯔꯝꯅꯤꯀꯣ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯕꯗ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯊꯥꯖꯕꯗꯤ ꯍꯥꯏꯗꯤ ꯐꯠꯇꯦꯕꯀꯣ ꯂꯣꯏꯅꯃꯛ ꯊꯥꯖꯕꯗꯤ ꯐꯠꯇꯦ ꯀꯩꯒꯤꯅꯣꯗ ꯑꯩꯅꯁꯨ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯍꯧꯔꯛꯄꯗ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯂꯩꯃꯤꯟꯅ ꯇꯥꯔꯗꯤ ꯃꯤꯁꯤ ꯑꯗꯨꯝ ꯈꯠꯅꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯈꯠꯅꯔꯒ ꯑꯃꯨꯛ ꯀꯣꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯔꯀꯥꯟꯗ ꯃꯥꯅ ꯇꯧꯔꯤꯗꯣ ꯁꯤꯁꯤꯅꯤ ꯍꯥꯏꯅ ꯈꯪꯅꯔꯀꯥꯟꯗ ꯂꯩꯔꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯁꯨ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯀꯣ ꯑꯗꯨꯒ ꯃꯤꯁꯨ ꯂꯣꯏꯅ ꯐꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯁꯨ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩ ꯇꯥꯔꯗꯤ ꯈꯠꯅꯩꯅꯤ ꯑꯩꯒꯤ ꯅꯨꯄꯥꯒꯁꯨ ꯈꯠꯅꯩ ꯏꯃꯥꯒꯁꯨ ꯈꯠꯅꯩ ꯅꯠꯇ꯭ꯔꯅ ꯃꯤ ꯂꯣꯏꯅꯃꯛ ꯈꯠꯅꯩꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯅꯦꯀꯣ ꯃꯤꯈꯩꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯃꯥꯒꯤ ꯑꯗꯨ ꯇꯧꯕꯗꯣ ꯅꯣꯛꯇꯅ ꯑꯗꯨ ꯇꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯔ ꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯎꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯊꯥꯖꯔꯣꯏꯗꯕꯅꯦꯕ ꯀꯩꯒꯤꯅꯣꯗ ꯚꯤꯗꯤꯑꯣꯗꯣ ꯉꯁꯤ ꯊꯥꯒꯠꯂꯀꯥꯟꯗ ꯅꯨꯃꯤꯠ 4-5 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯩꯗꯧꯔꯤꯅꯣ ꯀꯩ ꯊꯣꯛꯏꯅꯣ ꯍꯥꯏꯗꯣ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯐꯣꯟꯗ ꯚꯤꯗꯤꯑꯣꯗ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯒꯤ ꯃꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯅꯤꯀꯣ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯀꯥꯟꯗꯅꯤꯀꯣ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯃꯨꯡꯗ ꯂꯩꯖꯔꯤꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯗꯣ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯦꯕ ꯑꯗꯨꯒ ꯀꯝꯄꯦꯌꯔ ꯇꯧꯕꯁꯦꯀꯣ ꯀꯝꯄꯦꯔꯤꯖꯟꯁꯦꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯗꯣ ꯃꯥꯅ ꯁꯤꯒꯩ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯒꯤꯅ ꯑꯗꯨ ꯇꯧꯗꯕ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯀꯝꯄꯦꯔꯤꯖꯟꯁꯤꯁꯨꯅꯦ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯦꯕ ꯑꯩꯅ ꯁꯤ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗꯅꯦ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ 2-3ꯒꯤ ꯃꯃꯥꯡꯗꯀꯣ ꯑꯩ ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯅꯪꯗꯤ ꯂꯩꯔꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤ ꯌꯨꯝꯗ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯔꯤꯗꯣ ꯊꯕꯛ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯗꯤ ꯑꯣꯐꯤꯁꯁꯨ ꯆꯠꯂꯤ ꯑꯗꯨꯁꯨ ꯇꯧꯋꯦꯅ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯗꯅꯦ ꯃꯤ ꯈꯔꯅ ꯊꯕꯛ ꯇꯧꯔꯒ ꯋꯥꯔꯀꯥꯟꯗ ꯌꯨꯝꯗ ꯐꯝꯃꯒ ꯂꯩꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅꯅꯦꯀꯣ ꯌꯨꯝꯗ ꯐꯝꯃꯒ ꯂꯩꯔꯤꯕ ꯃꯤꯗꯨꯅꯁꯨꯅꯦ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯅꯤꯡꯉꯝꯒꯗꯣꯏꯅꯦꯕꯀꯣ ꯊꯕꯛ ꯇꯧꯅꯤꯡꯉꯝꯒꯗꯣꯏꯅꯦꯕ ꯑꯗꯨꯅ everyone has their own ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯋꯥꯈꯜ ꯇꯣꯉꯥꯟꯅ ꯂꯣꯏ ꯂꯩꯅꯩꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯅ ꯑꯗꯨ ꯂꯩꯔꯤ ꯑꯩꯒꯤꯗ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯇꯕ ꯀꯩꯗꯧꯅꯨꯡꯗ ꯐꯥꯎꯔꯣꯏꯗꯕꯅꯦꯕ ꯃꯉꯣꯟꯗ ꯂꯩꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯣꯠꯇꯣ ꯃꯉꯣꯟꯗ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏꯗꯅ ꯑꯗꯨꯅ ꯂꯣꯏꯔꯛꯄꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯕ ꯊꯥꯖꯕ ꯌꯥꯗꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯏꯃꯨꯡꯗ ꯍꯥꯏꯗꯤ ꯃꯤꯒꯤꯗ ꯅꯨꯡꯉꯥꯏꯕ ꯌꯦꯡꯉꯀꯥꯟꯗ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯥꯡꯍꯟꯕ ꯌꯥꯗꯦꯕꯀꯣ ꯀꯔꯝ ꯀꯥꯟꯗ ꯁꯤꯗꯣꯏꯅꯣ ꯉꯁꯤ ꯁꯤꯗꯣꯏꯅꯣ ꯍꯌꯦꯡ ꯁꯤꯗꯣꯏꯅꯣ ꯈꯪꯗꯅ ꯂꯩꯕ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣꯗꯣ ꯉꯁꯤꯗꯣ ꯀ꯭ꯂꯥꯁ ꯂꯩꯕꯅꯦꯕꯀꯣ ꯑꯩꯗꯣ ꯉꯁꯤ ꯀ꯭ꯂꯥꯁ ꯂꯩꯕꯗꯣ ꯀ꯭ꯂꯥꯁ ꯆꯪꯕ ꯌꯥꯗ꯭ꯔꯦꯕ ꯑꯩꯗꯣ ꯀꯩꯗꯧꯔꯝꯅꯣ ꯈꯪꯗꯦ ꯑꯗꯨ ꯏꯃꯥꯅ ꯆꯨꯖꯥꯛ ꯐꯨꯠꯂꯀꯥꯟꯗ ꯑꯃꯨꯛ ꯄꯨꯕꯤꯔꯦꯀꯣ ꯑꯗꯨ ꯆꯨꯖꯥꯛ ꯑꯃꯨꯛ ꯆꯥꯔꯝꯃꯤꯅꯦ ꯑꯩꯗꯣ ꯀ꯭ꯂꯥꯁꯇꯣ ꯆꯪꯕ ꯌꯥꯗ ꯇꯥꯔꯒꯁꯨ ꯀꯣꯟꯅ ꯌꯦꯡꯕ ꯌꯥꯏꯕꯀꯣ ꯀ꯭ꯂꯥꯁꯇꯣ ꯍꯥꯏꯗꯤ ꯃꯣꯏ ꯔꯦꯀꯣꯔꯗꯦꯠ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯊꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯀꯣꯟꯅ ꯆꯪꯉꯀꯥꯟꯗ ꯀ꯭ꯂꯥꯁꯇꯣ ꯑꯗꯨꯝ ꯌꯥꯎꯖꯕ ꯌꯥꯏꯕꯀꯣ ꯁꯦꯝ ꯂꯦꯛꯆꯔ ꯉꯁꯥꯏ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯅ ꯀꯣꯟꯅ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯅꯨꯡꯗꯥꯡ ꯌꯧꯕ ꯐꯥꯎꯒꯤ ꯅꯝꯃꯔꯣꯏꯒꯦ ꯑꯗꯨꯒ ꯑꯩ ꯀ꯭ꯂꯥꯁꯀꯤ ꯉꯁꯥꯏ ꯌꯥꯎꯗꯕꯗꯣ ꯀ꯭ꯂꯥꯁ 2-3 ꯑꯣꯏꯔ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯇꯣ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯒ ꯂꯩꯔꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯈꯛꯇꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯈꯤꯕ ꯍꯥꯏꯗꯤ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯣ ꯑꯩꯅ ꯍꯥꯏꯖꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯖꯕꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣꯃꯦꯟꯗ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯃꯊꯪꯒꯤꯗꯁꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯉꯣꯟꯗ ꯀꯩ ꯇꯧꯔꯛꯑꯣ ꯍꯥꯏꯅꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯍꯪꯉꯣꯀꯣ ꯑꯗꯨꯝ ꯑꯩ ꯃꯊꯪꯒꯤ Q&Aꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯌꯥꯎꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯗ ꯁꯣꯏꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ